Iran kanna thokliba yumthangnariba leibak Bangladesh ke Prime Minister Sheikh Hasina fam thadokhibaga loinana leibak asigi konung Dhaka thadokre. Local media reports ki matungina Bangladesh ke Prime Minister Sheikh Hasina na Prime Minister fam hek thadokpaga mahakki machega loinana Gana Bhavanda leiriba Prime Minister's ge official residence thadokuna safagadaba mafamda leikhre hairi. Sheikh Hasina na fam thadokpaga mari leinana mahakki oiba wafam miyamda thamnana bahonakhi adubu protester mayamna mahakki official residence tamna thomjilakpana phongdokpa ngamkhide. Leba asigi konunggi lambi singda yamlaba khongjangloy singna curfew gi athingba pumnamak thugaiduna irang haurakhibaga loinana Prime Minister gi leifam tamna thomjilakhi hairi. Panbeya badi ngarang miyamna chathakiba ihauda miyoi maudra nipan leikhidraba matung lebak adugi army chief Walker uz Jamana lebak miyamda warol pinana bohonari nge cherakta Sheikh Hasina na fam thadokibani. Hazifabada lebak adudal thogliba irang asida leikhidraba miyoi masing asi chahum henkre.